Tungan social media ki maru oiba e-pau khara miyam da share tawjage IRB personnel ama Siramle Kaksing district ki Koraupokpi da leiba industrial estate complex da deploy tawba kasom khulendagi singlai ngam singlai masaki sahin kunthraga manga taraga mathoi suba IRB ki riflesman number 01123471 kauba personnel ama mahaki tumpham ka da siraga leiramle hairi mahakna tumliba ka adu manung lomdagi thonglolammi ngasi ayuk tumba hogalaktabadagi kauba da khumlakti haiduna yengluba matamda siraga leirambani hairi Thodoga sigi matangda police na UD case amat laukhat kre hairi Makha tarakpa update ta pamel thoibagi post gi maru oiba matang miyam rasia tawjage police officer gi Yumda Nongmei Kapsilamle hairi ngarang numidang pung nipa lom tarakpa matamda Lilong PS ki manung sana leiba Lilong ubak thong manakta leiba housing na pangai gi Manipur police training gi college ta deputy director oiriba MD Abdul Kalam masagi sahini nifuga manga apokpa laikhidraba MD Abdul Jafar gi yum gi konthongda sakhangdaba miyoi kharana Nongmei Kapsilamle hairi Makha tarakpa update ta US tagi illegal immigrants samanga ga kunthraga nipan tanthokre US ki president Donald Trump na lebak asta lona yadaba mongda sangslaktuna leirakhiba illegal immigrant kayabu tanthokigani haina wasaktuna mahaki ahanba president ki office paiba numitta illegal immigrants singasi US tagi tanthokhinaba warep kaya lokhibaga loinana ngasi US ki authority singna illegal immigrants samanga ga kunthraga nipan pharba matungda US tagi tanthokre hairi Donald Trump ki press secretary Caroline Liabi na makhatana President Trump na pithakiba yathangi matungina US ki mafam khudimakta illegal immigrants singi mayokta mass operation ama sathaba haure hairi khongthang asina maram oiraga United States pu hanagumna tangdu leitaba amadi hiram khudimakta mangjil thaba lebak ama ohenba tanatana illegal immigrants singi lebak asita thoganba crime singi masingsu hantaragani haina phongdokhi hairi